ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯃꯥꯁꯨ ꯉꯥꯏꯈꯣ ꯀꯩꯗꯧꯒꯦ ꯍꯥꯏ ꯃꯌꯥꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯑꯩꯈꯣꯏ ꯉꯁꯤ ꯑꯃꯨꯛ ꯅꯝꯖꯔꯦ ꯑꯗꯣ ꯕꯣꯟꯁꯟꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯑꯣꯛ ꯍꯪꯒꯥꯝ ꯊꯣꯡꯕ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯊꯕꯤ ꯒꯖꯔ ꯑꯗꯨꯗꯤ ꯍꯧꯔꯁꯤꯔꯥ ꯍꯧꯖꯔꯒꯦ ꯑꯩꯈꯣꯏꯗꯤ ꯆꯦꯂꯦꯟꯖ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯃꯃꯣꯡ ꯑꯃ ꯆꯥꯅꯕꯤ ꯍꯥꯎꯅ ꯍꯥꯎꯅ ꯍꯪꯒꯥꯝ ꯍꯥꯟꯅ ꯈꯤꯇꯪ ꯆꯥꯈꯤꯒꯦ ꯃꯈꯣꯡꯁꯤꯃ ꯆꯠꯊꯔꯛꯀꯦ ꯅꯪꯅ ꯈꯣꯡ ꯆꯠꯊꯈ꯭ꯔꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯋꯥ ꯍꯥꯎꯋꯦ ꯃꯌꯥꯝ ꯍꯥꯎꯕꯁꯤꯗ ꯊꯥꯡꯒꯠ ꯊꯥꯡꯒꯠ ꯆꯤꯛꯎ ꯐꯖꯔꯦ ꯏꯪꯊꯝ ꯊꯥ ꯑꯣꯏꯕꯒꯤ ꯃꯃꯥꯏꯁꯤꯗꯤ ꯃꯃꯤꯠꯁꯨ ꯅꯥꯔꯤꯕꯅꯤ ꯃꯥꯁꯦ ꯆꯠꯂꯛꯄꯗ ꯆꯥꯖꯔꯦ ꯁꯨꯗꯣꯏ ꯇꯞꯅ ꯑꯗꯨꯝ ꯆꯥꯎꯗ ꯑꯩꯈꯣꯏ ꯆꯦꯂꯦꯟꯖ ꯇꯧꯕ ꯅꯠꯇꯕꯅꯤꯅꯀꯣ ꯍꯥꯎꯏꯀꯣ ꯑꯣꯛꯀꯤ ꯃꯍꯤꯁꯤꯗꯤ ꯑꯩ ꯈꯪꯗ꯭ꯔꯤ ꯍꯪꯒꯥꯝꯒ ꯑꯣꯛꯀꯗꯤ ꯍꯥꯎꯔꯦ ꯃꯍꯤꯗꯤ ꯈꯪꯗ꯭ꯔꯦ ꯃꯍꯤ ꯇꯣꯠꯇ꯭ꯔꯤꯕꯣ ꯅꯪ ꯁꯂꯥꯠꯀꯗꯣ ꯆꯥꯎꯅꯤ ꯒꯖꯔꯗꯣ ꯅꯩꯔꯦ ꯍꯥ ꯃꯍꯤ ꯇꯣꯠꯂꯣꯗꯗꯤ ꯍꯥꯏꯕꯤꯔꯛꯑꯅꯨ ꯁꯨꯗꯣꯏ ꯃꯍꯤ ꯇꯣꯠꯂꯣꯗꯗꯤ ꯍꯥꯏꯕꯤꯔꯛꯑꯅꯨꯕ ꯍꯥꯎꯋꯦ ꯏꯁꯤꯡꯗꯣ ꯍꯥꯎꯔꯤꯁꯦ ꯅꯠꯇꯦ ꯆꯥ ꯀꯥꯏꯗꯩ ꯆꯥ ꯆꯥꯛꯄ ꯍꯥꯎꯔꯦ ꯁꯂꯥꯠꯇꯣ ꯆꯥꯎꯅꯤ ꯑꯩꯅ ꯉꯁꯥꯏ ꯊꯕꯤꯒꯗꯣ ꯃꯈꯣꯡꯁꯦ ꯑꯆꯧꯕ ꯑꯃ ꯈꯜꯂꯨꯕꯩꯅꯤꯀꯣ ꯈꯪꯉꯅꯤ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯆꯥꯝꯃꯨꯛ ꯇꯧꯔꯒꯦ ꯍꯪꯒꯥꯝ ꯇꯣꯠꯂꯒ ꯑꯣꯛ ꯃꯈꯣꯡꯁꯦ ꯆꯤꯛꯑꯒꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯀꯩꯀꯩ ꯄꯨꯂꯞ ꯆꯥ ꯌꯥꯅꯕ ꯑꯩ ꯃꯍꯤꯁꯦ ꯌꯥꯝ ꯇꯣꯠꯁꯟꯕ ꯌꯥꯗꯕ ꯀꯨꯏꯅ ꯄꯥꯏꯁꯜꯂꯒꯦ ꯊꯥꯡꯒꯠꯇꯣꯏꯅꯤ
นั่นผมพูดแค่ผมยั่วเลยนะ ꯃꯇꯝ ꯈꯔ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯕ꯭ꯔꯦꯛ ꯂꯩꯔꯨꯔꯦ ꯍꯧꯖꯤꯛꯇꯤ ꯇꯣꯏꯅ ꯊꯥꯒꯠꯂꯛꯑꯅꯤ ꯃꯌꯥꯝ ꯏꯪꯊꯝꯊꯥ ꯑꯣꯏꯕꯅꯤꯅ ꯕ꯭ꯔꯣꯟꯁꯟꯗꯣ ꯌꯥꯝ ꯄꯤꯖꯕꯗꯨꯒꯤ ꯃꯦꯝ ꯂꯣꯏꯔꯦ ꯍꯪꯒꯥꯝꯒ ꯆꯥꯎꯅꯤ ꯏꯕꯨꯡꯉꯣ ꯑꯝꯇ ꯑꯗꯨ ꯆꯤꯈꯥꯏꯌꯨꯅꯦ ꯌꯦꯡꯒꯦ 그거나 있을 뿐이 없네. 상덕배 나. ꯑꯗꯨꯒꯤ ꯈꯨꯠꯁꯥꯗꯣ ꯌꯥꯝꯅ ꯇꯧꯔꯝꯗ꯭ꯔꯥꯗꯣ 타로에 좀 줄게. 잠깐 방 하나 보라. ꯃꯨꯁꯥꯕ꯭ꯔꯥ ꯌꯥꯔꯦ ꯌꯥꯔꯦ 그래도 ꯑꯩꯈꯣꯏ ꯕ꯭ꯔꯣꯟꯁꯟ ꯃꯁꯛꯁꯦ ꯊꯤꯕꯗ ꯂꯣꯏꯔꯦ ꯁꯥꯟꯅꯔꯨꯕꯒꯤ 잠깐 몸이 좋다. ꯃꯃꯤꯠꯁꯨ ꯅꯥꯔꯦ 부지런히 샤부터 가야. 응. 조금 더 써. 맵 진짜 조금 더 써. Hỏi. Hôm nay sao cái mình ra đây đó mà tôi mình sao kìa. Sao? Cái một cái phim nó thôi. 내가 한두고 가면 똥이 오고 있어요. 응? 야. 타올라 있어요. 이게 맛이지. 또 비싼 건 돼. 싸봐. 내 배고. 그죠? 답이 Thì lâu. 사실 조지디 뭔데? 계속 이 밤도 하이다네. 근데 부부지 와우 따래. 부부지 난데 난 난. 아니 그 마마리 마민데 와우 마마리 아이들아. 조금 생기는 게 말로 회사 토게. Nếu mà quý video If you xin see my quay video, like or subscribe and share. Tôi bây giờ ngủ bye bye. Bye bye. Quay tụi thằng cái trời này, thằng ấy nào mới thằng cái tầm này hào. My life holding all of